Ngarangi church leader ahum ambusta laikidaba thodokpu yaningdaba phongdoktuna ngarang numit yungba pung taragani thoidagi KSO Churachandpur district ta chatharakpa total shutdown gi khongjangda Zomi Student Federation General Headquarter na Sougatladuna total shutdown adu ngasi Nungthil Faoba Chatthakhre ngarang tongan ba press release sing thoktuna KSO Churachandpur ZSF General Headquarter CVDV na Hai Kibada ambush tawduna Christian ge lining chatpa mioi ohum hat kibagi thawong asi yabang amloi thawong asi Manipur gi nauna chief minister oikibana 100 days action plan haurakpada nga nangkiba maithiba amani Chatthakhre total shutdown asida ngasi district asida leiriba school amadi college sing thonglonaki amaromda Churachandpur district ta leiriba Lambi singda gari chenakide kaitel dukan sing thonglonaki haujik faubagi oina thokaningdaba thodok thokpagi paudi leitri